Kairem Bikok awang lekai dalaiba dibia moirang themge ana layeng bagidamak Punna Hingminnasi Group na Lupa lishing tarahumdoi gi mating pangkhre masagi chahi tara romta ngairibi dibia moirang them hauzik plastic ammonia na naduna layengli apokpi mamana luhong khongdong bagi fanglakpa senfam kharana hingjaramba imungste haujikti angang asibu layeng na bokona bada law engkhol puna magyon kibata natana yumfam asikakta mangaire imung ama haibado oidre social media da angang asigi amadi imung asigi awaba taraba kayabu group asigi members singna thazaba matamda thamoi sokna nungaizada bagal loinana angam mateng paminasi haina khana raduna ngasi Punna Hingminnasi Group asina ngamjaba kharadang mi oibagi minungsigi tengbang pangbani Thaurang asigi pangthok chabani haina group asigi general secretary TH Brazeswar Singh na fongdoki TH Ibocha Singh president PHG na lochingduna chatki bateng bang khungchat aduda PHG advisor O Sunil former president PHG P Santi Kumar PHG vice president T Subol S Ibobi joint secretary A Akela treasurer M Beacon publicity secretary L Santos member S Jasedeba M Sunil M Kanta M Milan L Bobby Y Basanta Kumar na chingba maru oiraba members sing kayasu sarukakhe Later lai batara na ye tar ko ni ko na ngam mating khara pandi hari mating asi kasi time ko to leiwa ai samen gi sa dira ko angam ba policy taraga undoi katang ko mating pangula chabani masi makta ko na hayemak doctor da kampantong na je masida phaba paw mo kubiraga phaba ujiro